ngasi marui ba pauda Sanjal da bom pokhai bada taranipan suba sam rifles ki personnel ani sire taruk sokle bom adu PLA na pokhai hanbani phongdorakle Tamenglong gi miyam na chief minister amasong atay minister sing taram na ok na ba siam sabagi thabakan na chachari Nupi singna khunai asigi isu singda asobu thokdang lori haina Aryan Culture gi minister L Jantakumar na phongdokre amadi Imphal Ziri lambi gi Tamenglong district ki manung dalai ba nung dolan mana ki chara thong tat ki bana lambi fawnadre Kurumjari ISTV ki Manipuri pau mieng tabiri sing butaram noksari hauji pau sanong na pizari Sanjal da bom pokhai bada taranipan suba sam rifles ki personnel ani sire taruk sokle thogdogasi ngasi yupung taruk khare helakpa matamda Sanjal police station gi manung janba Sanjal DC gi mini secretariat manaki Mahamani village rota thokibani laikidraba mioi ani adudi Indra Singh amadi Sohan Lalni sokpadagi hospital laikanari ba makhoi taruk adudi S Shankar N Syam Kumar Tirendranath Das, Ram Govind Singh, Nirmal Roy Amadi, Lanun Puyani, Laikidraba Amadi Soklaba Singh Adu, Rifleman Ngaktani Hairi, Soklaba Singh Helicopter na, Laima Kongdaleba Army Hospital the Pukatuna, Laikanakre. Thogdok Thokpam da Sam Rifles ke Magok Tongba officer Singh Yauna, Police Amadi at a security force Singh Sangsen Duna, Tibomba Tabak Chatakre Hairi. Amarunda bom pokhai handuna misimina thon khiba thogdok adubu yaninda ba phongdoktuna lamdam adongi praja sing amadi Naga Chiefs Association Sanjal na ngasi DC lamkhai daleba bus waiting set wakan mifam chachakre wakan mifam adada misam praja leba mafam singda bom pokhai hanba yaningde thawong adu condemn tawi habni singba wahikya placard singda ikhi ngasi bom pokhai handuna Assam Rifles ani laikidaba amadi tarupuna sohon khiba thogdok adubu Naga Chiefs Association Sandel Naga People's Organization amadi Anal Naga Tangpina yamna kanna yaningdaba phongdorakle thawong adu yamna pangdabagi thawongni miyam tenma mafamda bom pokhai handuna asiana amadi asopan nanghanbagi thogdokasi matungda amuhana tawbiganu haire Amaramda ngasi bom pokhai hankiba thogdok adu PLA ni haina claim tawrakle Lubasegi Assistant Secretary Publicity Bangkim gi Serol Amana Ayupung Taruka Minitara Tabada Sandel District ki Manungjan na laiba Mahamani Khulgi Lambida Tarani Pan Suba Sam Rifles ki matakta PLA gi Demolition Unit ki Kangbu Amana bom na landaduna AR gi lanmi ani siki manga amana asopanangan ki Demolition Unit ki Kangbu asina Tarani Pan Suba Sam Rifles ki matakta landa ki basigi damak Chief of Army Staff na thabak asibu sinlang ki basing pangtokpada sarukya ki basing unit ki marup sing amadi mateng pangkiba khudingmapu thagatpa phongdokre India na Manipur buloksin khibadagi security force na afpa gi marumda hauju phawada mioi lisini pan chamapan marfum doi hatpa amasung sasinaba kuthongna bada lising amaga changwa kunipan hatkre Assam Rifles na mioi bagi hakpu khongaung nare haibasi malem sin thungna khangnare AR na lamdam asida cry haibadi khunek mihat Nupi hatpa phawada generam ba mioi khara sizinaraga misam dagi ningtang lanmi saraga sel khaiba meyai ka polam lalon bada generam dagi miyam marakdagi AR na lamdam asida leiba makhai ing tappa tangdu leita ba leiroi hainarak labani India amasung masigi lamina phiwa amasung matamgi matungina lamdam asibu na hetna ba amasung matam pummagi namthanaba thawong kaya lep leitana chachari haibasi leibang uyam na khangjinbiu Loi Chanbi Kraba Lebak Amabu Ning Tamnabaki Namak Lang Ting Jangsin Bahabasi, Matam Punamakta Sumduna Leraba, Malem gi Loop United Nations na Ayaba Piraba Hakni, Maramasina, Ningtam Lan Missingna, Mapam Matam Ama Hek Haktana, Ariba Pambai Shijinaduna, Ning Tamba Fangriba Hawa, India gi Lan Missing Lan Teng Nagani, Miamna, India gi Lan Missing Dagi Laptong Lebu Heidi. Thasigi tara manga da Chief Minister Nongthongmam Birena Tamenglong District Headquarters Satkadoriba Asigi Taram na ok nabagi damak Tamenglong gi miyam na akan mathabak lokatli BJP Tamenglong Mandal na ngasi town area da lamtu sengdokre BJP ki Firal Singh mafam kya da thet pahokre Chief Minister gi khongjat asida Duigalong Khulda Laiba District Hospital Sangaraba yai
Rani Gaidil Yu Kaiten Water Supply Scheme, Metric Ton Listing Manga Sangadraba, FCI Godown, Dr. Amadi, Oza Singhi Transit Hostel Gi Urep Yung Tamlabayai, Akanaba Cabinet Mipam Amasu, Miamgi Mipam Lorabamatung Pangtok Labayai Hari. Chief Minister Gi Kongsara Sida, District Sigi, Sakatorangi, Pekes Amasu Laktok Labayai Haina, Tamenglong Miamna, Song at Hazabatamli. BJP Tamenglong Mandalgi President Fungang Fongwaina, Paumi Singda, Chief Minister Gi Kongsar Asida, Kanagumba Singna, Ban Strike, Blockade Singba Kobitana, Chief Minister Butaram no Ongnaba Appeal Tori. District Concerned Development Agency Tamenglong Su Civil Society Organization Singna, Bundle Blockade to Widanabasu Appeal Tori. Tarik Taram Sida, Akogi Honorable Chief Minister, Tamenglong Lakani, Habaduda, Public Insu, Kauran Ngairi, Sangsan Makaina Corporation PB Naba, Matang Sida, Banung Kari, Disturbance Karisu, Lay Tanaba, BJP Tamenglong Mandal Gitaraptigi, Miamda Appeal Tauzabani. Aikogi Kunai Sigi Nupi Singdi, Yungi Sakum, May Mutanabusuhone, Sama Sasa Tengariba, Social Issue Singbusu, Asobo Togdang, Lauri Haina, Art and Culture Minister L. Jantakumar Nangasi, Manipur Press Club the Pangtokpa, Kangla Megi, Tarama Pansubamba Pokumon Toromda, Fongdokre. Toromaduda, Kangla Megi President, Y. Lady Lema, National Awardee, Ibodon Bikuman, Akom Luki President, Somarendro, CLK Gi President, Pakpi Chanu Amasung, Kilgi President, RK Sanahanbina, Mariba Mio Shiwena Saryaki. Minister Namaka Taraduna, Mama Oibisingna, Ekogi Horapam Amadi, Lisa Sazad Adu, Masa Oibasinda, Takpi Tambiduna Kangalabadi, Sakopu Kunaimo Ibangamgani, Haiki. Tumaga Poyadima, saying Hupu, Drama Fushi Lapa, Madudum Chabu, Ragama, Adum Shiri Tachiva, Madubi Puchi, the Madu, the Hosidium, Advantage, Hana Matamina, suddenly Lumina, Timber, which is young the way out of. I'm seeing job with Masakna, young the way out of Pudama, where lay human resources, developed of say, Wakilio, Tapakio, Tongan ba Civil Society Organization kaya gimi husting na saruk jaduna pangtokiba thoromaduda Kanglamegi President Lady Laimana Armed Forces Vessel Power Act na misam singda sachakiba miyot minay amadi mayay kaba nisa tingnabagi pandamda Kanglamay lingkhatkibani haiki Imphal Ziri Lambigi Tamenglong District ki manung dalaiba nung dolan manaki sarathong garilan bayadre Cement puba tatatrak ama jiridagi Imphal dalakpada thong asida namtharakpa matamda thong asida lanthorakpa matamda khangawdana thong asi nakal amada namthakibani hairi Cement yawba tata gari adusu turel da tasankhre athuba matamda mari leinaba singna miyeng changrabadi lambi asi sathok sasin tawba matam kharadi yaroidori hairi Manipur ki tungi lai baglep ka dabadi tourism industries ni government na budget sa da kuntra da gita na haptuna sector asi sengwat hanningi haina BJP Manipur Pradesh ki lusing basu oriba hanagi Union Minister of State Yas TI Sawana phongdorakle wafam asi hanagi Union Minister ga akhanana unaba amada phongdorakibani TI Sawana agro-based industries amasung tourism industry Manipur bu inakhulan ba sector ni mahoksa lairembina tourism industries gidamak lamdam chida Fazaba mapam nungaiba ayingasa amadi lam koibana pamba masakaya marangkaina thambiramdi masida government asina ahenwa miyeng sangduna sengwalabadi athubada watta padaba state ohenba ngongani haiki tourist singse lakpa kanda yengnanaba indigenous soiba sports masana kongkangji yubi lakpi sagon kangji Atay lamda phangdawa style indigenous ke oba yobi lakpi kongkangji mukna handloom nupi singi sports naharon singi tourist singsina pangwadawa ISTV network na miyam gidamak lauriba thodang singthabaga loinana TI sawbana makhatana government mathantana industry asi sakwat hanbada maipak pangamloi miyam amadi mari leinaba kudingmaktagi hotnaminarabadi maipakani Media na suhena sawa thodang logduna tungi mirol gidamak kunai lantan senbada mateng pihaningi haiki ISTV na lor yam chawi
मधुरे कोइना खंगरे हौखिबा संगाई फेस्टिवल दा ISTB na kayam yamna magi saruk yadana percentage kayamna prajada punging chingchang ki bage haibado khoi panamuna khangare mi lak ahum mari hena Impal town da nataba Hyderabad town singda ISTB na cover tawraga ngasi ISTB na bangiba tourism da bangiba se achauba aduma port amane tourism industry si paikat pakanda government khaktana paikat pada oide Miyoi Kuntra Humdena Saruk Yaduna Assam Rifles Sardar Bhalbhai Patel Unity and Heritage Motorcycle Expedition Satkibo October gi tang Kuntra dagi Silong dagi lamthar kibadu Bangladesh Myanmar yauna awang nungpoki state singda salurba matungda ngarang Imphal da thunglakiba motorcycle expedition adu ngasi Manipuri da laiba Assam Rifles South ki complex dagi Deputy Chief Minister Joy Kumar na Silong gi damak lamthakre lamthabagi thoram maduda Sports Minister Letpau Hawkif IZ Assam Rifles South ki Major General Birendra yauna BSF CRPF ki makok thongba official kya susarya ki Joy Kumar na haikibada Assam Rifles na Santigi Pauzel Buba motorcycle expedition matchatpa ase apaba khong thangni haiki there I don't remember what it's called used to have all this meeting etc because I think on this side also Assam Rifle and the Burmese people Burmese army do have this meeting to sort out all the problems that is there but I'm quite aware and know that presence of Northeast militants in Myanmar is still to the reality. We have to work it out, but I think things are moving in the right direction where I hope that after a few years these problems will also be sorted out. Numin mangani zathagadaba climate change adaptation for natural resource management haibasida awareness campaign ama ngasi forest department ta hawdokre Hawdopaki Thoromda Additional Chief Secretary Forest and Environment Sambhu Singh, Principal Chief Conservator of Forest Kerel Hovi Angami Amadi, Professor Bhaskar Sinhana, Mariba Muishing and Sarugyaki. Professor Bhaskar Sinhana, Mahosagi Kal Honglibasi, like Tokpasumde, Umang Kanab Honabada, Department Kayagi, Soraba Tokdang, Sangi Haiki. Additional Chief Secretary Forest and Environment Sambhu Singhana, Umangi Potokta Saidanguna Hingliba Singh, Mokobu Wakal Tahanduna, Umangi Potok Manghandanaba, Atopa Pambaika, Bibikadabani, Haiki. Such disasters. It is our responsibility to make people aware, to make the villagers aware that if we do not maintain our resource properly, then we are going to suffer. And all of us are going to suffer collectively. Lagiba Tangtara Nipanda, UCM, Amuko Amadi, CCSK na Sinduna, Lamyan Basanglen, the Pangto Kodoriba, Manipur Miamgi Oiba, political dialogue Asida, Lamdam Chita Leminariba, Kang Kudimanga, Sarugyam Yanaba, All Manipur Muslim Development Committee na Apil Tori. Committee President MD Sahid Ahmad Sekna, Paumi Singda, Nagagi Warishinama, Purakpada, Committee Asina, Taramno E. Adubu, Lamdam Sigi Namkaida, Sopayaru Habasi, Kayarak Hana Central Hilusing Basinda Kankankre. Nusi Sanana Leminari Balandam Sigi upon Vega Saktambo, Muekara Kaki, and Ningba Pamada, Sakiba Tarabadi, Orakata Piamadu, Santa Ramadi, State Government Kangadabani. Tungi Labor Lepkadaba Miamgi political dialogue Asida, Furukudimona Saruya Biduna, Manipurgi upon Ba Saktam Gidamak, Asepa Pirep, Dominasi Haide. Sigi, Tumbazaba Kangana, Nasi, the back Miam with the Makta, Jen Sungana, Nasi Samasi, Toto, Tom to the Kangandaba. Asuma Todo Asi, and the Masiki Mapima Power was singing one sided and not hooked to vegan who have see MDC, Amadi, Imati, Makadi, and a Tamdari. Lilong Kuno Dagi, Muhammad Itiam Koba, Sahi Kuntra Mari Surabamio Ama, Tawal Police Commandona Fazenduna Tambabu, Yaning Naba Fongdokuna, Lamda Madungi Mioshina, Lilong Police Station Mamanga, Lambiting Bagi Kongjang Sangselure. ISTV News na Pongba Paugi Matungina, Lilong Turel Ahan Bidagi, MD Zakir Koba, Mio Ama. Tawal Police Commandona, Mayai Kava Nisa, when a Sezinaba, Cup Sirapka, Konana Farma Matunda, Fagaliba Polam Singadu, Kanadagi Lobuno Habadu, Hong Kong, Zatabada, MD, Itiam Dagi Lobuni Habadagi, Garang Yumium Matung, Pung Aniron Taba, Adwaida, Tawal Police Commandona, MD, Itiam, Pavadagi, Lamda Madungi Muekarana,
MD item maralaitaba miyoini atu matamda thado haiduna lambi thingbagi khongjang adu sangsenbani tungda Thawal police ki makok thongba police officer singna ban tawriba singa wari sanaraba matungda ban gi khongjang adu handokre Ministry of Culture gi North Central Zone Cultural Center ki makada Kanglai Saisaklon Sindam Sangna Sinduna Nimit Nini gi oiba folk dance festival ama MGU Hall da pangthokre Thoramadida Government Dance College ki retired principal Ranjit Adhikari Mayum Kanglai Mime Theatre gi director Dr. Y Sadananda amadi State Kala Academy gi awardee Khumanthem Sundar Nasingba Myoishing Saryaki Dr. Y Sadananda na folk theatre ga folk dance kalina ba marigi matangda wafam kya phongdokhi Ranjit Adhikari Mayumna Manipur gi khunai bu masak takpada folk dance na loriba thogdang gi matangda mahakye ba mot thamki Chokale imatik also dum chokale adu ma ki identity bagi satom madudi sumang mangdana adum leinei identity mang iba matam dani aikoi khunai sigi saktam aikoi gi aikoi gi jago aikoi gi isai adu gi saktam simang duisi Tungda French ki konung Ferista choreographer oina lebi Angela Sofia na saba mai bizagoi amadi atei folk dance kaya utki Manipur Pradesh Congress Committee gi mioi nipana saba Political Affairs Committee ama semkre Committee asida yauriba MPCC ki President TN Hafkif CLP gi lusingba o ibobi MPCC gi hanagi President kai khangam yauri Hozi pawgi marthana temba brematang lozari Dr. Mithun Chaudhary, MBBS, MD, DM, FIPM, USA, rheumatologist and invasive pain specialist, Arya Hospital, Guwahati will be available at Advanced Hospital, Imphal on 15th November 2017 from 10 a.m. to 5 p.m. For further details, please contact 7576914738. Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solak padagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidaba amatta nairba upaidi jolip syrup amasu jolip capsule with chanminis nabio break ke matung da taram na mok sari makhata ba pawda Kaibul lamjau yaungna moirangi mafam kharada sangai festival pangthokna ba marinena ba department singna semba sakatpa amadi luna na lehna ba thaba kya paikhala moirang municipal council gi manung chana lariba takmu water sports complex ya koi bagi phibam mapu pandabaga manare takmu water sports complex ta khoi chopa lakpa mioi amadi lam koi ba lakpa mioi kyana sa thakpa loiraga plastic packet water bottle singba kya langthoklamba asina lambi gi nakal yaungna mafam kya da saithoktuna leiri Masina, Takmu Water Sports Complex Lunana, Thamna Honarabasu, Kanaba Pangdre. Amarumda Sangai Festival Gamailena Sarakana, half marathon Chengador Lambiauna, Moirangi Maru Lambising, Pothole Men Bayauna Mapamka, Semjulibasi, Loro Pantau Ebana, Low Yeruraga, Lobutagi Fo Puratuna Lakba, Garikaya, Nauna Koila Tariba Mapam Singda, Thousand Bana, Lekom Lenanka, Lambida Pukalakwashina, Kahena, Lambi Mosin Hanabagi Marama Mohele. Masina, Miam na satok sa sinda, Zauna, Kudong sa Handre, Hairi. Amarum da Sangai Festival sige mangoy na festival pangthokpham oiriba kay bulam zawa madi loktak party akoy bagi mafam kyada sengbagi makha satharapo oina ngasi moirang kunaw hawgram party gi horaga kay bulam zaw fawbagi lambigi amara kai sing Bisnupur Police ki SP Jogesh Chandra madi Midagi Vice Chairman M Asni Kumar gi lamjing makhada Kaibul Police Samadi Moirang Kuno Gram Panchayat Pradhana Lusingduna Amorakai Singh Sangdokre. Pain the Bakaya Lerabasu, Masagi Kongtang Taha Mali Haina, November Kunmanga Kanglagi Sanatong Mangda, Masama Tanta Maitaduna Sijagani Haiba,
Sapamsa Kanglaipa Yapokpa Popina Hairi. Nongada Wanglikai Dalai Bayumda Ngasi Paumi Kangmu Manasatuna, Kanglaipalgi Munganunga Unarubada, Apokpa Sapam Syam Sundarna, Masa Kanglaipal Lalhopa Pamzadaba, Miamgi Hogda Mangjin Taduna, Mafiki President Wakibani, Miamgi Hogda Matamadugi Lengang Namahapu, Maran Kya Pishinduna, Mahapu Pavi Kibani, Masa Mara Laiti Haidna, Kotna Tadolaba Matungda, Amuhana Fajinduna, Masabu NSA Panduna, Jelda Tamkibani. Lanjadaba Masana Kangbangam Dabadagi, Inisungani Nipangi December Kunipan Kumapangi, Lonabada, Jane Hospital again Tokuna, Mapam Kangdana, Lord Kibani. Pibamasi, Matandugi Lengan Hen Kibani, Anova Sarkarana, Masabu Kanbu Haiki. The Bami Amlangani Adu Mike Bomdu, Kitang Tahamali, Mubasi, Pilozo pressing the Hiramba. Nasi Shibaduna, Miro Pandamnati. Ngasi hingaga hayang thengnabadu maduna punsigi achumba oigadori aduna ngasi dang bu kanjaba ngamba midu mahak soidana magi ningba thungani aduga ngasi siba hebse achumba khongthang amanate aduna mai khongdam duju handuk piyo Amaramda Nongada Wang Lekai gi nupi mera paibi amadi club kya ka pulaga Sapamsa Kanglaipalna Masa Mathanta Kanglagi Sanatong Mamangda Mai Thaduna Sijagani Haiba Se Tawbiganu Haina Wakan Mifam Ama Famkre Lamda Madungi Mioi Kyana Yakiba Wakan Mifam Aduda Nongada Awang Lekai Mera Paibi Amana Nahaki Kongthang Adu Hando Lamdam Adongi Nase Nasal Nasinanao Kyana Nahaku Halapa Ngai Haiba Wapam Tamke Kongjang adokan mali hanto naham na tom da suicide tarogat si bayaro ako ginonga da kungang asida nang ya awapa nahang lay tab ga awat pa se nang khalaga ni haiduna ako na taja ba tam ya haiduna ina mo hanna ina mo kanglay pa na ina pham da tat na hairi Imphal iski mafam kaya da su school kaya gi mahirwe singna November 15 da Kanglagi Sanathong Mamangda Masa Mathanta Mai Thaduna Sijagani Haibabu Tokpinaba Wakami Pham Tachakre Ripang na solisum nga samapan humura mapandagi sa hikuding gilet na pangthok na laliba ataw wasang giningsing numit inglising ni tarataret lamdam sige jingmi tami miam golona na mapungphana pangthok re hairi lubasigi publicity and propaganda ge secretary inzas leba ngak paluang gi chirol amana ningtam landa lekhidraba athawbi singi ningsing kubamda lekat pagalona na maira thanduna revolutionary gun salute piba amasung numidangi matamda yumthong khudingda maira katpana Tauram Masigi Mapung Saktam Oiki. Atau Wasingi Ningsing Numit Asi Lup Asigi General Headquarter 707 Battalion Amadi Atai Vase Area Singasu Mapung Pana Pangtoki. General Headquarter the Pangtokiba Numita Lupki Finance Secretary na Atoiba Mitunglen Red Army Gi Z2 na Tauramapu Oiki. Revolutionary Gun Salute Piduna Laikidraba Singda Ikai Kumnabu Utki 707 Battalion Dasu Red Army Gi Chief of Army Staff na Athoy Bamitunglen Amadi G1 na Thoram Mapu Oiduna Mapung Phana Pangthoki. Nimeda Sida Miam na Saru Yabiduna Thoram Asibu Mapung Phan Bigibak Kibidamak Pripakna Lebang Miambu Ikai Kumna Utpagalona Tagatpa Fongtorakli. Wangkem Kendragi Miangi Pangpam Thokpa PDS ki Sakthung Mamang Sahigi September Thadagi Sahi Asigi March Ta Fawa Tha Taret ki Ngasi Fawa Yanthoktan Leire Hairi. Sarang Pata Pangtokpa Paugi Mipam Amada LZT ki Executive Member K. Zadumanina Lamda Machida BJP Nelusingba Government Amalek Krabamatung Mars Thamatung Dagidi Ngasi Fawa Miamgi PDS ki Sakthung Sing Phangle Adubu Mars Mamangi Tha Tarek ki Sakthung Sing Pibinaba Local MLA da Hanglubadasu Pirakani Hairaga Thidoktuna Leire Hanagi Fangriba Sakthung Marilainaba Authority na Yang Sanduna Wangkengi Miam da Phangan View Ngasigi Paumi Mipam Aduda LZP Wangkem Kendra Secretary General Ais Budi Executive Member SS Kan Haitonsu Amasung MD Bomzasu Sawyaki Minister na media da karigumba ina lalamba proof amadi praman chapchaba lairagadi minister gi pham thadukani haibauda masana singdokhrabani sigi matungda aikoi LGP gi karmi khudimak LGP dagi thadukadabani haiba maoista thambirakpasi aikoi gi amlai bakthibani aduna lalibasi kanano sumibasi kanano haibasi khara kupna tigat piraga
aranba mioi singdu nandi pibiyo lamdam masa khunda minariba furuk khudingmaki isir inaw singna masa mau phaba lairik haiba tungi mirol amasyam nabagi dama angang singbu fazana sangat minasi haina hayeng angang limit ka mailenena Manipur State Social Welfare Board ki chairperson Maistam Priyobla Devina pekpa pausel pirakli Manipur State Commission for Protection of Child Rights ki member S Shamjaran nasu angang limit ki pausel pirakli angang singi tangai padaba hingena bagi right sakhot anabagi right protection amasung participate tawna bagi right ki tongan ba provision sing appreciate tawbagalena na punna phamina na bagi tangai padaba du hauzik leire hairi sangai festival mangwena na maintenance tawna magi damak usa wasa sing kathakadaba maramna sangai substation gi 11 kV wangkhai to feeder line hayeng ayupong taramathoy dagi nungtil pong ahum phawba mai muthatkani masna maram oiraga kongba nongthombam lekai koizam lekai tokpam lekai pujalampak nabam chutek purana rajbari ningthem pukri mapal thangkapat mapal amadi tribal colony da mai phangloi hairi amalomda 11 kV khongman feeder gi oinasu line semjingadaba maramna tha sigi taramanga gi ayupong tara dagi nungtil li pong ahumakhai phawba mai mutkani masina chekon akampat khongman singma mafam singda mai phangloi hairi International Association of Lions Club District 322 Dina Lions Club Imphal City amasung Lions Club of Imphal Sanurana punna sinduna thasigi tang taramathoidagi sacharakpa oza singge training workshop ngasi City Hospital gi conference honda loishin bagi thoramda Education S ki director TS Kiran Kumar Vice District Governor S Gojen Royauna myoikana sawyaki workshop aduda sawyaki ba oza Thanamanjuri Devina sahi khudingi anova takpi tambibagi mong kya honglaliba ase oza singa ningthina khangzanduna mahairui singda kanaba pihaningi haike ideas pira kanda angang singsida talhandana ba atopa moigi negative thoughts myam changdana bagi ideas myam ama pb methods myam am pb masi akhoi damakta di am kana ba teaching community teachers akhoi damakta di am kana ba workshop amane na aina isana individually I feel tawe Rudra Academy Thawal gi oza Gitanjali Kaisham na haikibada mahairoi oza amasung school administration na punna saminarabadi apaba mahairoi sing puthokpada hena mateng oigani haiki sida thoiba adolescents ki problem mayam toriba mayam ase singsoi soidana ikoi solve tawba ngamgani amadi angang singda aphaba lambi romda satpa soidana ngamhangani haiba wafam se thamjani ngai go site ITI TL gi principal Matikzade Institute Asigi award passing Yangsin daba yaningde haina Institute Asigi mahairoi singna Chief Minister Secretariat tamna khongchat amachatkre Institute Asidagi CM Secretariat tamna lakpada Sagolban Mabudau Mantri Laikai Imphal West ki police kangbu amana thatke tungda wari sanaraba matung union gi mihut khara khangatuna Chief Minister ga wari sanana bachat minake All Manipur ITI Student Union gi Secretary Moramba Maitaina Institute Asigi award passing Yangsin minaba marilainaba authority da khangan balaikre adubu ngasi phawba Yangsin bidana lagle phibam sidagi mahiroi singna khongjang asi changsinbani haiki Condition to me event like labor. The koi workshop ki kulai matik channel like the workshop ki machine matik channel like the lyric like the tamna wa lyric nimi lyric like the koi nimi lyric tam mane it's a German textbook which is imported from outside. So we don't get that text. Adu text usu like the koi da maybe you have to request machine khamam da na adu masi ko people like the koi ITI is saying but the ITI is only a bond. It is not a living institution. So we are struggling about this to save ITI from the dead body. Kurai Kendra MLA na lambi sembada ayat papi haina yaningba phongdoktuna Kongpal Khwasnam Lekai gi nupi singna wakan mifam chachakre mioi kharagi khuzul tharang manba mongda ayat apan pirabadi miyamna lan na loroi dabagi maram laite lambi gi naget leramba ahangba lamkya khopsinuna sajiliba sing lokthokinaba DC gi mekai dagi hana khangan ki balerabani lambi sembada apan mapi ganu hairi District Handloom and Textile Office Imphal West na Mahila Weaver Cell BJP Manipur ga kusam naraga lafugi masing dagi langsungba amasung atay kanaraba polam sing sem sabagi matangda nomagi oiba training amasung fee servicing gi awareness program ama ngasi hianglam kendra gi manung chanalaiba
elang khangpokpida pangthokre thorom aduda hianglam kendra gi MLA Dr. Radheshyam Kaksing Jila Parisad ki member CS Indrajit Singh amadi atay masak naiba myoy kya so sarugyaki training program aduda expert oina L Victoria Devina lafu masing dagi lang sungbagi matangda sugaina taki aduga fisalonsa gi matangda sarkarna piriba kudong saba singi maramda CS Rebika amadi CS Shunila Devina manik chuma wapam sing thamki Manipur Building and Under Construction Workers Welfare Board ki makada Hianglam Kendra Building and Under Construction Worker Union Langmaidong asenduna tailoring kam cutting gi matangda tha mari sumna chathagadaba training program ama ngasidagi Hianglam Kendra gi manungsan na laiba thongnaw jamda hawdokre loinana Manipur Sarkar gi labor card paiba sinmi singna sarkar gi maikaidagi kari kari kanaba phangba yabagi habagi matangda awareness amasu pangthokre thoramadada Hianglam Kendra MLA Dr. Y. Radheshyam amadi atay masak naiba myoy kyana sawyaki resource person oina L Ibomzana labor card paiba sinmi singna sarkar dagi kari kari kanaba phangba yabagi habagi matangda wangangki India Fashion Week haukiba November 18 da London gi Olympiada pangthokre Fashion Week asida Manipur gi saknaidaba international designer Robert Naurem su sawyari Market design da ngasi Manipur da khunda minariba tongan ba furup sing maru oina maitai kuki amadi kabui furup ki fizet sing da base toba design sing utki design sing utlingai da Manipur gi ariba musical instrument penagi background music pk Fashion Week aduda Robert Naurem gi oiba wakhalon su phongdoki platform am oiba London da ulpangam ba habse this my biggest opportunity and my wonderful opportunity to be here in London. Thank you, Ima, and the entire people of Manipur, to support me, to be here today. Whatever I'm here is because of all the love from the people of Manipur. Thank you so much. Sisu Nistha Niketan Moirang Kampu Infal Iski staff singna Yening Animal Foundation da matam sana pau pirakpadagi saji amom ama kan mangamkre haiba saji adu school asigi staff singna hui singna tanarakpadagi kan mangamkibani Yening Animal Foundation na sanga singidamak angamba thakta mateng pangani kanagumba singna hiram sigi matangda pau pibining balerabasu lubasigi telephone number 9612202211 natraga 9612202260 da pau PBU hairi. All Manipur DVC completed re-recruitment candidate of Police Constable Male English Ganitara Humdoi Base Kangpopi District na thadorokpa Cherol amagi matung ina lagliba November 13 fawgi manungda makhoi result thaidokta taragadi Kangpopi District ki JAC na National Highway singda ban natraga economic blockade chachanaba sem sare masta thorakpa afafatagi daita Manipur Sarkar na pugadabani loinana civil society organization amadi miyamnasu cooperation pibinaba appeal tawri makatana hiram asgamai lenana candidate sing amadi makhoigi mama mapagi oiba mifam ama lagliba November 13 ke yupuma pantaba matamda Kaishampat lemazam leikai community hall da pangthokani Mifam masida Marilena Singna Matam Sana Langnabaso Association Asigi General Secretary Lun Khogin Lobhumna Thadorokpa Cherolamana Khangalagle Hobjamukasana Demabramatang Lozari Penasya Coaching Center, the best and only trusted coaching center in Imphal. Penasya Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki exam tips, regular mock tests, suggestions amasung study materials sing yamna janaki Class 10 thagadaba singna makok thongba oinabagi damakdadi Penasya singna amata ngaraba coaching center ni miyamna center sida thajaba thampi Sky Hospital da world class interventional cardiology ki khudong chab leijare operation tawduna heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani digi hena Sky Hospital la mai pa satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore gatanabiu ningam haudanaba hana booking tawiu
Break matungda mukasutaram noksari makata pauda. Agricultural and Processed Food Export Development Agency APEDA Government of India na sinjuna November mapandagi taramathoy fawa Greater Noida da pangthokiba taramapan suba World Organic Congress da Manipur gi oina Manipur Organic Mission Agency Department of Horticulture and Soil Conservation su sarugyake punna Manipur gi tongan ba district singdagi khangalaba farmer kunmari amadi department ki official nipana tongan ba Manipur gi horticulture gi oiba pothok maru oina sing yaingang chahau umorok ki hom amadi Tamenglong gi komla amasung kachai gi sampra ninthizana process tawduna miyam da utki Congress ajuda malem gi tongan ba leibak singdagi lakpa expert farmers traders amadi foreign delegates singna Manipur gi pothok sing ubada nungai ba phauki loinana pothok sing adu leinena bagi damak international gi wire humbudrana apamba phongdorakki hairi Manipur Sarkar ki makai dagi makhoi gi apamba sing adu phanghanaba mari leinaba thabak lokhatnaba amadi longmi singda hena interest pinanaba thabak sing lahoning bagi apamba su saruk yariba farmers singna mari leinaba singi pungning singsilagli Handak pangthok kadoriba sangai festival asida Bharat ki President Ramnath Kovind la kadoriba sigi mangoinana section thorang lokhatpo oina Tamenglong district ki Toksem sub division gi manung channa laiba Phaiton village da thibo humbagi thabak chathakre SP Jiribam M Mubi gi miyang makhada additional SP ke Ajit Kumar na thibo humbagi thabak adu chathakibani operation adu da Jiri police ki OC commando gi OC Nupi police amadi kuntra tare suba AR gi deputy commanding officer Secretary Su Saryake Ayupung manga makhaidagi ka minute nifu phawa chathakiba thibu humbagi thabak aduda mioi chani rangkhairom phagatuna verification tawki makhoi gi maraktagi chingnaba tara ni thoi lokhalaga makhatana verification tawnabagi damak Juri police station da purakhre Imphal East Police na ngasi su lakliba sangai festival gi section tharang lokhatpo oina hata minuthong area da nimidang wairam pung manga dagi thibu humbagi thabak chathakre District Asigi SP K Kavifki Miyang Makhada DSP Commando L Devon OC Commando Imphal East B Luthang Wi-Fi amasung Inspector Rajib na Lusingba Timna Miyoi Saniga Humdramanga verification chathaki Maduda Masagi Tangdangba Saktak se puthokpa ngamdaba miyoi mapan makhatana verification chathanaba Porompat Police Station da sinakre Tiam Konjandagi Tiam Ibungo Macha Amadi Tiam Ongbi Sovha Debina Maki Masanupa Tiam Raziki Mapok Kumun Mari Lenena Tagil Delaiba Government Blind School da Cheng Amadi Hawaii Singba Mateng Pangkre Kaksing CD Block Langmaidong Makha Delaiba Kairak Gram Panchayat ki Gram Sabha Mifam Kairak Kaitel Lampak Community Hall de Pangtokre Mifam Maduda Wabakai Kendragi MLA MD Fazurahim Pradhan Elangam Santi Leima Jila Parisad member Mayengam Jayanta Susaryake Mifam Aduna Gram Sabha Sigi Paket Kadaba Sakot Thorangi Matangda Kananainaki Lamdam Sigi Saknadaba Aiba Sanjanbam Bhanumatina like Hangogdana like Dabada Shahita Taupanglo Amasung Cultural Forum Manipurna Awapa Pongtokre IBS like Dabada Menkat Pangamroy Daba Ahangwa Ama Song Lehoragani Hairi Hausi Makatana Sanabagi Pamulo Birasi Ngasi sanabagi pauda FIFA Under 17 amadi Under 19 World Cup ta saruk yaruba Manipur gi sanaroi sing amadi Sainik School Imphal gi friendly match ama ngasi Sainik School ground da sanakre match aduda FIFA pangthokre FIFA Under 17 na Under 19 World Cup ta saruk yaruba Manipur gi sanaroi singbu panjil ahum amada maitiba pikre Lagliba December Mari dagi mapan phawba Kerala da pangthokadoriba Asian Classic Power Lifting Championship Inglisungni taratareta saruk yarugadaba Indian team gi coach oina Manipur dagi Naurem Susila Devi khalakle Susila Indian Power Lifting Federation gi category 1 gi referee ni oinana Commonwealth champion gi silver medalist oibadanatana Asian Championship da anirak silver medalist pangkraba lifter ni All Manipur Football Association Sindhura Chatharakiba Thangjam Birachandra
Maipakpi Memorial Kunithoi Suba Winners Cup ki final lagliba tang tara taruki nungtil pung amataba matamda artificial ground Khumalampakta pangtholagani hairi. Final asida UKV Churasampur amadi AFC Thawal sanagani. Amaramda Imphal East District Football Association sinduna chathariba Baby Sushita Junior Girls Football League ki oinasu ESU Wangkai amadi KLYBC Mes ama numit asimaki pung amataba matamda mafam asimaktada sanagani haire. Kunmapan Suba Junior Boys Inter District Football Tournament lagliba November kunmapan dagi artificial turf ground Kumalambakta horagani. Tournament asigi medical checkup lagliba November gitang kunmathoi dagi kulomdoi fawba All Manipur Football Association na approved tawba diagnostic center amada pangtholagani maramaduna District Sports Association amadi District Football Association na lagliba November kunmari fawgi manungda entry fee pishinaba All Manipur Football Association na thadorakpa serol amana khangalagle. Amaramda Humbumatoi Suba Sarjura Sansing KCSI BCE Memorial Football Tournament da saru yauna bagidamak hauzi kunithoi Suba Winners Cup sanari basina masa masagi marinaba che sangsing lagliba November tara taruk fawgi manungda submit tawraknaba khangalagle. Goa na yumbu oiduna December tara dagi tara mari fawba pangthokadoriba FAI Senior National Futsal Champion ilisungni tara tereta Manipur State Team saruk yanabagidama trial selection lagliba tang taramapan ge ayupung taretagi nungtilpung ahum phawa Kumalampak Indoor Stadium da pangtholagani haina Manipur Futsal Association ge cherol amana khangalagle. Chayol manga subna Maldip pangthokadoriba SM Kapta match official oina saruk yaunabagidama All India Football Federation na Manipur dagi L Ropendra Maite Khalagle Mahak Hayeng November Tara Marida Maltikidamak Imphal Thatoklagani. District Sports Association Kaksing oina Amphana Sinduna Pangtokadoriba Kunmapan Suba Junior Boys Inter District Football Tournament saruk yauna bagidama district asigi oina lupa masa tara khangat naba sem sare. Trial selection lagliba November kunda DSA ground Kaksing da pangtolagani. Saruk yaning basingna masagi birth certificate Aadhaar card amadi school tamli habigi certificate sing puduna langnaba khangali. Nehru Yuva Kendra Sandhya Social Development Youth Club Moregi Punna Kusan Madan Morega Punna Kusan Aduna Moregi Sunshine School Ground da ngasi dagi block level under 15 football tournament hokre. Ngasi ahanba match ta MSY Shina MMFC bu Puzzle Marisinoda Machiba Pikre. Aniswa match ta DMT na Harspu Puzzle Mari Anida Machiba Pikre. Tournament asi da punna team tarukna sarugyari. Thangwai Bangi Thau Sports Complex at Chariba Taramato Suba Zadonang Memorial Football Tournament in Singitara taking a Sisanakiba Ayuki Messinda NYC Naungkong na CRYC Jingmairong Upanjil Anisino Amadi NYC Naikhanglong na SKYC Sombungbu Amasino Damaitiba Piki Nungtilge Masana Chinikon CYC na Namsing NTYC Bu Panjil Anisino da Amadi PYC Banting Long na UKFC Kadibu Goal Amashinoda Maitiba Piki. Manipur Weightlifting Association Sinduna Kun Suba Sub Junior Amasung Kunmatoi Suba Junior Amasung Kunithoi Suba Senior State Level Weightlifting Championship November Kunmanga Amasung Kundarukta SAG Hall Kumalambak da pangtholagani Akupa Marol Association gi General Secretary dagi khangbayagani haire. Hoji makha tarakpa sanabagi pau buyaning thousand dagi amu pangbigani. Manipur Police Sports Club Team A amadi ex Polo Club Wangkai Sathariba Kunthrom Lishuba N Hazari amadi Dr. N Tombi State Polo Tournament ki semi-final sangkre. Manipur Horse Riding and Polo Association Sinduna Mamang Tagitang Kunipan dagi Manipur gi masak narwa polo team Kunipan saruk yaduna Imphal gi mapal kangjibung da Sathariba Kunthrom Lishuba N Hazari amadi Dr. N Tombi State Polo Tournament ki ngasi sanakiba ahanba quarter final match ta Manipur Police Sports Club Team A na Singkai Hundo Polo Club Team A kongbabu Panjil Mapal Anita Mighty Piduna semi-final Sankibani. Mersa Sita Mai Pakipa Manipur Police Sports Club Team Egi Panjil Singadu S Bimolna Mari Super Sekada Panjil
Mari, T.S. Romena, Anishubamadi, Marisuba Sakata Panjil Ahum Sanki, Atopa Panjil Aniaduna, T.S. Ranjitna, Ahan Bamadi, Marisuba Sakata Sankibani. Mersasida Maitikiba, Sinkai Humba Polo Club Team A, Kombuki Panjil Anidu, T.S. Kaubona, Marisuba Sakata Sankibani. Tournament Asigi Anisuba quarter final Merski Sanakibadana, ex Polo Club Wankaina, Impal Riding Club Lampen Patpu, Panjil Taramatui Amada, Yamna Laksana, Mighty Piduna, semi final Sankre. Ex Polo Club Wankaigi, My Pakibaki Panjil Singadu, T.S. Zekopna, Anishubamadi, Marisuba Sakata Panjil Ahum, P. Ozitna, Anisuba Sakata Panjil Ani, El Atangbana, Ahum Subamadi, Marisuba Sakata Panjil Ahum Sanki, Atopa Panjil Ahum Maduna, El Tolong Komba, M. Dore Namadi, Ice Muhindrona, Anisuba, Ahan Mamadi, Ahum Suba Sakata Panjil Amamam Chanduna, Mersasi, My Pakibani. Mersasi the Mighty Kipa, Impal Riding Club Lampen Patki, Amatangarba Panjiladu, S. Dorena, Anisuba Sakata Sanki. Saturday tournament asigi ahum suba quarter final match saying tilpung amatabada Manipur Police Sports Club Team B amadi Samadon Ayang Polo Team Hairangui Tonga Sanagani Mari Suba Aroiba quarter final match ta Texam Polo Club amadi Kurai Polo Club Team A ga Sanagani. Lainga ki mating pangdabana awaba kaya mayong narapsu Manipur gi sanarui singna Asian Cup Zit Konedo Championship ta medal kaya Sweden lorokani haina Zit Konedo Association of Manipur gi General Secretary Moirangthem Ibomsana phongdorokli thasi gi tang kunmari degi kunipan phauba Kingdom of Thailand gi Pattaya Sports Complex pangthokadoriba Asian Cup Zit Konedo Championship ta India represent tawduna saruk yagadoriba Manipur gi sanarui tarmathoi khalaglabasu Manipur gi lainga ki maikai degi mating amata phangdabana awaba kaya mayungnari pangthokadoriba championship asida saruk yagadoriba Manipur gi sanarui singna phajaba performance piduna medal khardi soidan lorokani Yaripok Bisnu Naha Mayai Lekai gi community hall da sanarui sing practice tofamda paumi sing unabada mahangna makha taraduna sanarui ayamba senthok lejadaba imung manungi waibana world championship sing da saru yanaba senpham leitabadagi satpa phangoktabana ningba kaya yoriba si thongandanaba lenga ki mapi mapa oiba singna akhanaba mieng changbiu haiki pangthokdoriba Asian Cup asida Bharat ki oina sanarui yankai saru yagadabada Manipur dagi sanarui taramatoi khalakibani Hauji course ibom sagi makada medal masing yamna lawang amnaba akan ba practice Saturday. Asian Cup special kuri Manipur sanoi sing asi asahul min chapro kana di national kana tagi practice sing di performance matik sana phangani habi di hazabale ji adu kuri go lu bisi financial support ne musi kuri ji government side tagi financial assistance di phangdom maram ma ya mana like lara ba di mami lambi sanoi kya musi job maram musi financial support ji sao na andai adu ba hauji sanai ba sanction to is the financial support na maram uraga pesa ko namda su yauri adu masi gi Asian Cup si net hoiga March ada pangkota da world championship ko su saruk yanam ki democracy am sadna leje masi ju ki Manipur da cricket masana hena sakol hanabagi panamda Manipur Cricket Association na sinduna ngasidagi thasigi tang taratruk phaba numit marini sathagadaba North East State ki waiba BCCI umpire 11-1 cross Chingmairong da leiba classic grande da pangthokre North East Lebe State Taruk Manipur Nagaland Meghalaya Mizoram Sikkim amadi Arunachal Pradesh tagi umpire kuntrarom na saruk yaduna pangthokadoriba course sida Hana BCCI gi qualified international umpire scorer Mr. Bhupinder Singh Bhatti Hana BCCI gi qualified umpire and the BCCI umpire educator Mr. Bilas Bandiwekar na cricket masana gi logi matangda tambi tapigani akoi gi BCCI no hojik silli baje player gi
tournament natana department khudingda infrastructure da akoi umpiring da adugi mathakta coach ki training asi mayam je mathang silai coach ki training Meghalaya da loigre aduna masigi mathang da lakpasina akoi umpiring gi akoi gi level 1 gi course se Manipur da sinbani ASKKA awang semaina nupagi amadi ACEADO hairona nupi masagi nipumato shiba Manipur State Junior Led TIS Panchai Memorial Trophy Kho Championship ki winner oikre Manipur MSR Kho Association gi miyeng makhada Rising Union Club Khangapok na sinduna tha sigi tang Nepal digi RUC ground Khangapok part 3 da nupa masagi team mapal amadi nupi masagi team taruk punna team tramanga na saru yaduna satharakiba championship ngasi loisan khre loisan bagi thonamda BJP Manipur Pradesh की हाना की वाइस प्रेसिडेंट TS जदुमनी थौबाल डिस्ट्रिक्ट की SP के मेघचंद्र थर्ड IRB की CO TS बिक्रमजीत अमदी हाना CMO एरंबा डॉक्टर नंदिनी अलांगबमसु सरुक याखी सथरखिबा चैंपियनशिप असेगी ngasi sanakhiba nupa masagi aroiba match ta ASKK awang semaina ACEADO hairopu point 13 ta maithiba piduna winner oikhibani nupi masagi sanakhiba aroiba match ta na ACEADO hairona RUC khangopu point 13 ta maithiba piduna title lokhibani winner oiraba madi runner up tarba team singda thoromapu singna trophy amadi certificate sing piduna poning thogatki All Manipur Bodybuilding and Fitness Association gi miyeng makhada Bisnupur District Bodybuilding and Fitness Association sinduna Bisnu Gym Bisnu da pangthokiba ahanba Mr. Man Physique ahum suba Mr. Physically Challenge amadi tara suba Mr. Bisnupur District Bodybuilding Championship ki overall gi title Subol Fitness Gym oinam gi Nelson na takhre Best poser की मनाना जिम असिगी रोहेना ताखी मैन फिजिकल टाइटल ना EDC जिम की एन रणबीर मैटेना फंखी फिजिकली चैलेंजर बिष्णु जिम की ए ननाउ सिंगोना अहानबा ताखी मैन फिजिक ता EDC जिम की रणबीर मैटेना फर्स्ट EDC जिम की के पुंसीबन अनि शुभामदी फुटबॉल फिटनेस वैनाम की रोहेना अहुम सुब पोजिशन ताखी केजी हुमफुगी कांगलुक्ता EDC जिम की वैनाम की इनाउचान अहानबा राइडो आर्ट जिम की KSH गोपेश्वर अनि शुभामदी EDC जिम की के विद्यामणिना अहुमसु पोजिशन ताखी केजी हुमफुमंगा की कांगलुक्ता फुटबॉल फिटनेस सेंटर की रोहेना अहानबा EDC जिम की L इनाउबन अनि शुभामदी विष्णु जिम की L गिचंद्रना अहुमसु पोजिशन ताखी केजी हुमफुत्रा की कांगलुक्ता विष्णु जिम की KS स्टेफेन अहानबा विष्णु जिम की KSH Tolen Zaunani Subamadi EDC Jimgi Mutum Budi Chandrana Ahum Subposition Taki Championship Asigi KG Putra Mangaki Kalupta Subol Fitness Center Oinamgi Oinam Nelson Ahanba EDC Nambolgi TIS Tomana Ani Subamadi Bisnu Jimgi K Devanandana Ahum Subposition Taki Pangtokiba Thoramatuda MLA L Radhakishore Hana Manipur Police Ki Inspector Waramba W Dhananjoy MLA T Robindro Amadi Atei Sangnariba Miyakia Su Saruk Yaki Takasari Bayai Housing Makatana Ayingasagi Pamu Pangbigani Ngasigi Wakipa Ngasagi Pauda ICAR Lampel Patiki Prekopogi Matungina Ngasigi Quidiki Sakiba Celsius degree Kuntare Dasmik Teret Quidiki Ingba Celsius degree Tarom de Dasmik Mari Nuksita Yawising Manil Kisang Ayukra Sada Marputrani Toy Nuktil the Sadani Putret Oiki Ngasi Nong Sukide Hausia Ribada Mariba Pau Amana Sanjal the bomb Bakavada Tarani Pansuba Sam Rifles Ki Personal Ani Sire Taruk Sokle Bombadu Pialian Apokai Mani Fongarale Tamilung Miamna Chief Minister Amasung Ate Minister Singh Taramna Oknaba Sem Sabaki Tabak Kanasatari Nupi Singha Kunai Asigi Isu Singha Asoba Togdang Lowri Haina Aryan Culture Minister El Jantakumana Fongdokre Imphal Ziri Lambigi Tamelong District Manung Dalaiba Nung Dolan Manaki Saratong Takibana Lambi Fongaje
ngasi goina di SBN PJ Manipuri paw matang saloi jare meng tabir busung mamukana kurumjare